Lam E-PAO tabi bakutimapu hitram susmitana namitangi pau pizari ahan bida partu headline. State Sida Hengatlakliba drug addiction gi issue ase Punna Thengnaminaba Mathou tai haina governor na phongdorakli. Rule of procedure conduct of business ngakna assembly session chathahanaba CLP leader Ibobi na governor da taksingkhrei. Langol foothills da nongna sagadaba multi-storied government quarter CM na urep uyung tamkhrei. Pau sandona pijari. State Asida Hengatlakliba drug addiction gi issue ase Punna Thengnaminaba Mathou tai haina governor na phongdorakli. State Asida Hengatlakliba drug addiction gi issue ase Punna Thengnaminaba Mathou tai haina Manipur gi governor Ajay Kumar Valana phongdokrei. BJP na luchingduna palibalengak asina chalsiliba nasa mutta Bharat Abhiyan gi makhada Brahma Kumaris Manipur na sinduna pangthokpa addiction free Manipur gi campaign ngasi Imphal gi Raj Bhavan da pangthokrei. Thoram aduda Indian Medical Association Manipur State Branch ki President Dr. R.K. Lenin, Rajasthan ki MT Abu ki Medical Wing ki Secretary Dr. Vanarlishan Saha Amadi, Manipur lenga ki Social Welfare Department ki Director Ngangom Uttam Kumar na chingba saruyaki. Thoramga mari lenena Governor Ajay Kumar Valana makhatana hai. India pumbada Central Government na Nasa Mutta Bharat Abhiyan gi makhada mayai kaba chinjak ta laichuraba sing mahaushagi punsi hanjenaba honariba asida Brahma Kumaris Medical Wing na thodang chawna loduna lakni. India asi malem gi chawkhotpagi phambak thakta mangzil thariba lebak amani. Adubu state kharada naha singna mayai kaba sijinnabagi chang wangkhalakli. Masigi maru eba maramdi international border landuna nisagi potlam sing pusilak pa amadi dimangi chang wangba asina oiri. Drug addiction gi issue ase Ministry of Social Justice and Environment amadi state lengak Singapore Thengnaminaba Mathou tai. Masigi mathakta mama mapa oriba singnasu social stigma dagi lanthoktona nisada laichuraba sing mahosagi punsida hanjinaba hotnabana khunai gi lichet asi afaba maikaida purakpada chawna thodang logadabani haiki. Rule of procedure conduct of business ngakna assembly session chathanaba CLP leader Ibobi na governor da taksingkhrei. Congress Legislative Party leader Okram Ibobi Singna luchingduna ngasi Raj Bhavan da state asigi constitutional head oriba governor Ajay Kumar Valada memorandum ama pisinduna ruling party singi members singna lakadariba assembly session asida rule of procedure conduct of business ngakna session asi saru yanaba pautak pibiu haina taksingkhrei. Congress Legislative Party leader Okram Ibobi Singna luchingduna Raj Bhavan da state asigi constitutional head oriba governor Ajay Kumar Valada memorandum ama pisunduna ruling party singi members singna lakadariba assembly session asida rule of procedure conduct of business ngakna session asi saru yanaba advice PBU haina taksingkhrei. Ngasi numit yungba matung Raj Bhavan da governor unaruraba matung CLP leader O Ibobi Singna paumi singda phongdokhibada tha asigi taradagi hodona pangthokadoribra assembly mifam asida opposition gi nakandagi state asida chahi ani farakadoraba irang asigi matangda hena priority sing piduna irang asi loishinabagi puthokpa yaba motion sing puthokani. Langol foothills da nongna sagadaba multi-story government quarter CM na urep uyung tamkhrei. Langol foothills da nongna sagadaba multi-storied government quarter chief minister Nongthombam Birena urep uyung tamkhrei. Sagadariwa quarter asi family humphumari leinaba amadi akoibagi khalkaidanaba mongda semgatkadori. Manipur lenga ki planning and development authority na sinduna pangthokiba urep uyung tambagi thoram aduda health and family welfare minister Dr. Sapam Ranjan, transport minister Khasim Vasum, Andro SAG MLA Syam Kumar, Langthabalgi MLA Karam Syam, Pachoigi MLA Sapam Keba, Wangoigi MLA Usam Deven yauna masak naiba miyoi kayana saruyaki. Athoiba mitunglengi warel piraduna chief minister na makhatana hai. Lengak asina ahan balakwadagi ching amadi tamda ahongba puraknaba. Honarakpasi karamakai mai pakle haina lobayai. COVID ta chahi ani makhairom di mangki. Lighted asi thengna government na achievement kaya fangki. Anirak suba oina lengak pairakpada laibag thibadagi chahi anirom amaga matam mangle. Adubu lepa leitana miyam gi chakot thorangi thabak sing hotnabada natana thokliba irang asisu thengnori. Aikoi miyoiba asi mahausa lairembina luna taude mahausa gi khalda miyoiba singna rubadagi lamai chakpa yuha haba ising ichawna chingba kaya thorakli. Maram aduna umang oina leijaramba mafamdadi
Uwa thabiyu popi thabiganu haribasing asi aikhoigi tungi mirolgi damakni wetland kaya semgatpagi manungda lamfeba yokhalakpadagi hauzik oiriba phibam asida lakani haibasi kananasu thajaramloi loinana ngasi sagadariba multi storied building asigi contractor na thamoi shengna thabak suduna chahi amagi manungda loishinaba hotnasi haiki BBC Wangjing Khunong na sinuna haukiba January gi tang kulhumdoi dagi pangtoktuna lakiba Open 5-man A-side football tournament ngarang February tang anida losingkrai. Final match adugi president member oina ahong sangbam Dhiren Singh ex-pradhan pangantabi GP Jiteswar OC Wangu PS E Ibosna amadi N Santasu saruyaki. World Media Council ki CEC member su oiriba A Dhiren na president member ki warol piraduna asomna hai. Ngasi Manipur da naha singna tangdu leitadaba amadi fattaba mayai kaba chinjaktagi lapthoknaba honabada pangtholiba sports asina achauba mateng oiragani haina BBC Wangjing Khunaubu thagatba phongdokhi. Hauzik Manipur da thokliba irang amadi leptana singnarakliba kaya asina para ama oiraga maitai singna tungda mipaibe yaudana khongpham setna tungi mirolna lehaunaba Indian Constitution gi manungda aikhoibu ngaktuna thamnaba pambai ama thibagi matam thengmale haina A Dhiren phongdokhi. Mathangi mikok thibada soidana minority taragadaba maitaibu kannanaba ama tangairaba pambaidi World Media Council na lengaki mathakta tanuna lakriba maitaine ST status phangban natana atopa pambai leite. Masina maitaina lengak lon senmit lon punsirol amadi masagi saktam kanjabata natana iramdam kanjabaga loinana leminariba kanglup sing nukshi chanana leminaba ngamgani. Masi fangnaba hotnabada aikhoi khudimaki thodang lei haina phongdokhi. Ngasigi final match aduda 7 Sister FC na NYC Nongyai Khongbu 2-0 da maithiba piduna tournament adugi winner oiki. Imphal City fauduna cheliba Imphal amasung Kongba Turel semganaba crore marfru manga kairakle. River of Sorrow project ki makhada Imphal City fauduna cheliba Imphal Turel amasung Kongba Turel ngak senba amasung masak fajahanabagi central government lupa crore marfru manga kaitharakle hari. Hairiba senfam asi Chief Minister N Virena ikuikuidringaida central government kamari lenaba ministry unaruba matung hairiba senfam asi kaitharakpani haina Chief Minister gi secretariat tagi thadorakpa cherol amana hari. Cherol asina hai nongju tha matamda River of Sorrow haina khangnariba Imphal Turel amasung Kongba Turel asibu masak fajahanabagi damak amadi mahausagi phibamda thamnabagi damak central government na project oina paikhatnaba lupa crore marfu manga agi senfam asi kaitharakpani. Hairiba project asi central government na approve tawrakhibaga loinana line of action sing lokhanaba sem saba hore. Amaramda state government na central government ki senthang makhada paikhatkiba project amagi manung channa waithaupat asi mahusagi phibamda athuba matamda uba phanglagani. Fivem Soxilakliba Yaralpat water bodies asida nungnangba pokladuna state lengakna pat asibu nauhona na hanagi phibamda semga sahanabagi damak state lengak asigi Thausil makhada lupa crore chatruka yangkhai changna project paikhatpa haure haina su cherola sina phongdorakli. Cherola sina makhata na hai haukiba chahida thangna ichau thoktona yamna chauna state asida amang ata thokiba adubu nungnangba phongdokladuna thokiba calamity sing aduda paksana umang wawang kokthorakpadagi thokhalakibani. Masina maram oiraga akoibagi phibamda sokhallaktuna pat turel sing mangsilakpani hari. State asida groundwater sing water source oina sizinabagi pandamda minor irrigation department gi makhada state asigi mafam chawnga romda ground drilling pump sing khinba hokre. Maram asina state lengak asina paikhaliba thabak thoram sing yalho purup sing kannanaba amadi hauzik thokliba irang asi loishinaba honabada state asigi miyamna lengak asida mateng pangbinaba su appeal tawri. Pukning thogatuna taramna okre. Kangpopi district ki manung chanba Wainem da leba Wainem Baptist Church RVCC na Wainem Khuldagi IIT Roorkee UK gi Civil Engineering Department da Professor oiraba Dr. Ransinchung RN Indian Army da Lieutenant Colonel oiraba Kafifun Pamai amadi mamang chahida class 10 amadi 12 exam da mai paklaba mahairoi opagi thoram ama church asigi compound da ngasi pangthokre. Arambai Tengol gi Tengoloi ahum pharaba matung maral pisin babu yaningdaba phongdoktuna kholaw laukhrei. Arambai Tengol Unit 14 na koleba mafam singi ima iben ahallaman singna Central Force na Tengoloi ahum pharaba matung maral pisin babu yaningdaba phongdoktuna kholaw kaya lauduna khongjang changsingkhrei. Khongjang adu Arambai Tengol gi icha sing sokpa yaroi aikhoi miyam leiri haiduna apunbagi kholaw laukhi hari.
Arambai Tengolgi Tengoloi Ahum Phabagi Mayokta Khongjang Changsinkiba Mafamsing adudi Langjing Patchoi Part 1, 2, 4, Taubung Khok, Yurembam Sagol Tongba, Konthauzam, Khumbong, Moidangpok, Ngairongbam, Awang Khunau, Sangaithel, Kati Khul, Karong, Maklang, Luker, Laitong, Harau Khunau, Haurang Kairan Amadi Salamni. Ngarang numidang Maira Pabi Ima Singh Ahal Laman Amadi Miyamna Saruk Yaduna Tongan Tongan Mapam Tara Mapanda Jangsin Ke Bakongjang Adu Mapung Oina Yingbada Santi Oiki Hari. Guarok Tourist Destination Sangakray Thobal District Yaripok Kekruk Guarok Chingda Nongna Saba Tourist Destination Ngasi Wangkem SAG MLA Su Oiriba MPCC Gi President Kaisam Mega Chandrana Sangaduna Khunja Singda Khusina Kray Loinana ngasi Fairen gi mangani panbada Guarok Chingda leriba Nompok Tarang Saraf ki Khubam da Pangthopa Thoram dasu MLA na mahaki loina biga thongniki Thoram duga mari lenana Mega Chandrana hai Tourist Destination asi semgatpada Tourism Department na lupa lakh kuntra amadi MLA Local Area Development Fund dagi lupa lakh kun haplaga punna lupa lakh yankhai changna sabani Guarak ki Khubam asida aikhoina aikhoigi aningba apamba adu thongni jabada soidana phangi habigi thajaba ama miyamda leinori masina maram oiduna Khubam asida Manipur gi mafam kaya dagi chahi khudingi miyoi lishing kayana ngasigi asigumba numit asida natana normalizing amadi atai numit singdasu thongniba laknori Mafam asi hanadagi su hauriba uwa sing yanthatpa thingduna uwa hena thajinduna lakni laisang asi su committee amadi tongan bak miyoi kayana katpirakpana anauba mawngda sem sari haiki KCP na yawal gi ikai khumnaba utpagal loinana awaba phangdorakli Manipur Kanglai Pakatainaba Myanmar gi ngamkhai paringda Manipur gi apunba yawal loop singi lanmi tengolna Indiana khunek oina sizinaba KNAB amadi Makhoigi apunba khutpuga proxy war oina sokna balan famda haukiba January kuntareta RPF PLA gi second lieutenant Salam Hentoiba leifam kamnaw makhalekai loinana January kuntrada UNLF MPA gi captain Chirom cha LS Ravindro leifam Mayang Imphal Thana awang lekai amasung KYKL MYL gi private Moirangthem Sunil Allies Athoba Leifam Sugunu Awang Lekai Mathang Shina Lekidre Manipur gi Ningtamba Hanjinabagi Landfamda Thawaina Pontha Pikraba Athoba Singh Asigi Mafamda KCP MFL na Yawal gi Chap Chaba Ikai Khumnaba Bizari Amadi Awaba Phongdokchari Loop asigi Secretary in Charge Information and Publicity na khudyak piduna thadorakpa cherol amada athoiba sing asina manung matam chadana laikhidaba asi aikhoigi yawol ihogi achoba mangzaba amani loop ki maikeidana atopa loop loi amana hekta mahut sinjanbaga warabagadabam ahangma mafam amamam oihauribani laikhidraba singi loop singi awabada amadi imung manungi kaina chaithengda KCP MFL na thamoi shengna saru yazari Cherol Asida ngasi Thengnariba Leibaki Chiraba Tanfam Asida Apunba Tengolge Pangalna Yekna Babu Mapung Fana Maithiba Pikiba Athoba Singh Asigi Mutnaidraba Kathokpagi Khongchat Asi Phidamgi Liklamni Tunglam Chatki Puwarini Hainasu Cherol Asida Makatari Aroibada Marueba Pau Amukahana Pizari State Asida Hengatlakliba Drug Addiction gi issue asi Punna Thengnaminaba Mathou tai haina Governor na Phongdorakli Rule of Procedure Conduct of Business Ngakna Assembly Session Chathahanaba CLP Leader Ibo Bina Governor da Taksingkray Langol Foothills ta Nongna Sagadaba Multi-Storied Government Quarter CM na Urep Uyung Tamkray Matang Asida Loyalam E-PAO na Namitangi Pao Bibil Lezari Tabiri Bakutimapu Amukahana Kurunjari